Janata Dal United JDU Nda Leingak Makha Tana Sougatlaroi Hairiba Asi Yumfam Yaodaba Amadi Aranba Wafamni HAINA Party ASIGI National Spokesperson RAJEEV RANJAN PRASAD PHONGDORAKLI Agency ki pawamada mahagna hai Party Asina Nda Leingak Asi Sougatuna Lakli Makha Tana su Sougat Khigani Party ASIGI Manipur State President na Nda Leingak ta Makha Tana Sougatlaroi HAINA Lauthokiba adugi mangoinana Party gi Central Leader singda Khanghal lamba natraga Khanaramba Leite Asigumba thawang asigi damal party asigi Manipur State President Mahaki Phamdagi lauthokle amadi Makha Tana thizinbagi thabak chathari Manipur dasu JDU na Makha Tana Nda Leingak asi saugatbaga loinana Manipur asi chawkhatba lamdam ama ohenabagi thabak Makha Tana tomina khigani hainasu mahana Makha Tana phongdokhi panba yabadi Janata Dal United ke Manipur State President KS Birenna Governor Ajay Kumar Bhalada iba Cherol Amada BJP na luchingba Nda Leingak asida party asina Makha Tana Sougatlaroi amadi party asigi amata ngairaba MLA Abdul Nasir asi opposition gi MLA oina consider tawbiu haina phongdokhrabasu MLA masanadi Nda Leingak ta Makha Tana Sougatkhigani haina phongdorakpadagi miyamna chamamnaba poknarurabani Nakalamaromda Indian Express ki report amada JDU Manipur gi luchingba amana phongdorakpagi matungina JDU gi State President na ikiba Cherol adu BJP na luchingba Leingak asida saugatpa leplagani haibanate masidi party asina mamangdagi NDA da saugatanaba lepkiba khongpham adu lengtana leiri haibado phongdokpani hairi Handak pangthokiba Manipur Legislative Assembly gi mifamdasu JDU dagi Mikhal Mai paklakiba Lilong SCG MLA Abdul Nasir opposition bench ta phamkibani